मणिपुर स्टेट पंचायत परिषद कौखिबा पुंग निफुनिपान की बन मफम क्या चाउना ममी ताखी ngasiuk anganbadagi hauna ban sawatpasingna lambi thingbagi khongjang changsinki thinungai fubala sunu sifai naren sena amade thamna pokpi gi mafam singda MGNREGS ki fun thadok tabagi yaning daba phongdoktuna lambi thingki kongbagi mafam khara dasu ban sawatpasingna lambi thingki khurkhul gram panchayat na konba mafam kya dasu ban sawatpasingna achat awok sing thingki khurai salamthong khurai konsam laikai pangai khundrakpam kairang amasung khomidokta bangi mamitaki nakal amromda pamdaba thodok thoktanaba police ki maikei dagisu akan section thorang lokhat ki amadi mafam kyada ban sogat pasing tankhai ki kairang khomidok GP amadi koi konsonokai khurai konsonokai GP ani combine toro tawjabni pura hitu hungi jaga am khangni masi ato to pandate kasu han tagi koi chathagli ba strike tawni haina ngasi newspaper khudang dra thograba koi job card kusuman pithok taba MD Narega gi amadi koi gi 15 finance commission gi koi second installment thadok taba to loina oneriam gi thatra to ka tai pan thok gi thokal district thatra pan hai sibogi thatra thadok taba go mena ri oiriba ngasi gi function mong marin ta daba job card holder sina pradhan member jila na job card ki khusuman chathokre haiba simba bha tandab sida mam club punna horok pa ihawam khati adumba mari lenba ban amakan di Manipur sin matung sathari bajene sta ese koi pung pun mari ginen laktopani karigomba ngasi government ngasi numidang ating phawgi natra ngasi nungtin bawgi manung da aseng bris phone ma lakta gade koi jopal bulat sing loina na makata na koi puni pani pancha kaur matung da amka suena koi khongjang je phungde ma khata na bari sathagi ni hai bisu aina jopal bulat sing amadi district le ba PIA sing ma phum su aina noruk sari